security force ki matang da lakpa matam da oza ki maikai digi haiba tare central force sing mapan dagi akhi ahen ba deploy tawrakliba central force amadi hana gi leramba kugi swai taraga leiba dum posting taraga leiba central force ki matang da lakpa matam da mokoi se tasengna karamba kari taunaba ki damakta leiriba no haibisi ne koi manipuri irang sigi yang angle da yang pama tamda koi manipuri irang sida yang pama tamda mokoi lei se kai dona bano haibu wang su dum hangingbam yawo ozali wakhalu da kamai sabiki sana masi sumi yang se ba koi gi order yaw trom ni na koi yang ga leibani haiba gi kaino si moi he haiba se adu oi bata ri esfa leiriba sigi wahan thoksi kari no haiba gi achobo kwai question amani haibadi leiri esfa leiba armed force power ek leiba mafam da natro Chusampur da Kangpokpi da akoigi atop top mafam da more da open oina nongoi paira thoga micham parja gi mayum makai mai thaduna kaptuna hatuna tawr khriba myam si mamit mamang da thokpa amadi akoi video footage hauji so dum leiri duni Assam Rifle gi Casper gi mamang da kuki lal howa singna lepaga nongmai khinjalaga moigi pompi ga haiba kari adu kapani rai thura maning halaga chatpagi keno do leirimne maduda order ngai raga leifom thokpra sine order ngai raga leidoi karam order no kuki la lobani natra kuki makhai do suka kapa yaroi atopa community la di kapo haibagi keno order robo moina ngai do ris aduna esfa leibo motham da arm for special power leibo from the open no mai pai ga chatpa adi mi kapa hatpa nupi ngang na khut thaba amadi tamchi na hatpa myama thoisi masi order ngai ga leidori brand natra esfa gi keno singsi wan thok singsi kadai ga leikhrum no haibe kwai achobo question amane aduna ngasi gi laiba akoi gi manipur gi oireiba phibam singsi da kwai dagi akoi gi role loraga shanti purakna ba haiduna mamang da tawbase government gi role adagi security force gi role amadi leiriba civil society gi myam sigi yengma matam dadi security force ki central force ki topom to thabak to parjane ipin pin da bse masidi mitmang da ta do na dum lai khra bane ko madumang na ni ngasi akhoi gi civil society myam na pullaga akhoi gi tang kun manga march ki da chobo rally ma chat kani na phungdo re bse loishan gi haiba ta ji mori da lai ba sangsal lai ba illegal immigrant sing kukila lawa kaino sing khulai pairaga mogi micham kapiba Chusampura more da Kangpokpi da Ithampurel da adagi kaino da Karangmanda laigru thokriba myam si security force central force in solution ge haiba tarbati madu control toge haibra kasu kuina changba thabak na te adumaki kaino sing du force sing apply tawdana order ngai haibagi thabak sing du ti ngasi sum sangdoga layu sine adumak ne ni sana tang kun manga da miyang ge chobo rally chatkani hairi bese masagi tawpham thokpa responsibility lawpham thokpa security force singi lawpham thokpu loruk tabagi ne shanti pu haningba tawhaningba oiba ta de more da thokriba more ge police station da hafta amena sophisticated weapon myam si narga manipur commando kaino police changba yaroi haino caption gi ba are ko leitana acho chobo bomb top sina kapru matam da central security force mo kaina lepaga yengali leibagi mathau kari tage manipur police kaino dsp akoi gi ningsing bayai anan kaino thawai thak siba natro mureda magi kaino sniper na kapak tuna lebak si damakta manipur gi kaino thawai thak rimne asumba thodok me am ji thokhraba matung phawle ngasi control tawbu ngamdana hoji community kaino da tangkul community da natraga ama community na ngale tana me farm kun open kaino khulai pairaga terrorist ki act to chathara bong da kayam kuina yenga leidorim no amadi masi wari sanaba amadi wari sananaba akoi gi masi moina tawning mada tawrasu akoina wari sagadamni akoina kaino tawgadamni haibi thawong sinji sum chathaba lei tadi nong nong wi sum hengalak pata akoi gi leiriba community macha macha sing natra kaino chi chatham mafam leir oidagi phibam am leir hoji su magai mari chatpa yadrimni maitai community gi dia khoi si more da natra Kangpokpi da natra amada akoi chatham thokpu chatpa yadrimni kyam kuina khangaga sumaina phajallaga leigedroim na highway wahang sidani achobo si masigi lofam to role si kanana no akoi ngapi sengini haiba pillar thamiba central security forcing amadi security forcing
ꯃꯌꯥꯝꯁꯤꯅ ꯇꯧꯐꯝ ꯊꯣꯛꯄ ꯔꯣꯜꯁꯤ ꯃꯁꯤ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯂꯧꯔꯛꯇꯕꯒꯤꯅꯤ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯑꯁꯨꯛ ꯃꯇꯤꯛ ꯑꯃꯒ ꯌꯦꯡꯊꯤꯅꯍꯟꯕ ꯑꯃꯒ ꯀꯥꯞꯇꯅ ꯍꯥꯠꯅꯍꯟꯕ ꯑꯃꯗꯤ ꯇꯧꯔꯛꯏꯕ ꯔꯣꯜꯁꯤꯡꯁꯦ ꯃꯁꯤ ꯑꯆꯧꯕ ꯃꯁꯤꯒꯤ ꯈꯨꯠꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯤꯅꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯉꯁꯤ ꯍꯪꯉꯤꯕꯁꯦ